Strong Lobby Kuki militants in the bomb caps in the attack Chatrapada Lake Draba Angang Anigi, a pokpina Kanglay Pocket, Miam the Hijab, Gerald Amakak Patok Chari, Pumdamakpu Iko Nona Kurum Jari, Narang, Tankuntra Tamari, English and Kuntaruk Sagol Senumita, Makada Saita Uzariba Aikoi Anigi Bavana, Laibang Miam Deki Mashu Ani Aikoi Anigina Icha. Lai oi kraba icha tom til amadi icha yasnagi laibak mayam da kathok cha kraba thawa yaudra haksang asi maitai aikoi ki chanavigi matung inna mathau mangam pangthok chanabagi ayaba nijaki madugi paukhum oina iraicha singna takpirakpa wafam sing haningai leitana apenba pokjai pumna mapu thagatpa phongdok chari thawa yaudra haksang lenga ki miren sak mokta kuina thamba yadabana mathau mangam pangthoktaba mirel sangdagi de lauthokta yarakloi separate administration taliba kangbu nadi asi bahaksang tongana ngang selaga thamita jai aikoi gidi tronglawbita natana manipur gi mafam pumna maktam terrorist singna apamba matamda bong kapse laga hekta pokhai hanbak ngambanina amadi adugumba tawhalloi hairiba laingak nasu thingba ngamdana laklabanina icha ni gi thawa yaudra hakchang sing asi bom na amuk kapkhai rakpada thengnagataba mama mapa oijariba aikoita natana manipur integrity gi damakta thawai bu pontha oiduna chongthorakliba maitai athaubi singda lakadaba chaina amadi matamduda tholakpa yaba khudong thiba sing adugisu khantha jaraga aikoi babana Miam dagi nijariba yathang amadi miam na pibirak pautak sing pigau sana okjabaga loinana taramna lausinjari Manipur gi territorial integrity bulumna lobiraga mangtung oyat kupna khantha biraga pibirak liba miam gi pautak injaba oina miam da kathokraba icha ani gi thawa yaudra hakchang polang aikoi gi haunabi ngakna mathau mangam asi pangthok charage aikoi bulamjing biri basingna sinbiri ba hayeng tang ani thamanga english ani kuntaruk thang janumita hakchang polangsi lobiraga 3 May 2023 dagi haurakpa khongjang amasung icha ani laikhidabagi ihauda thawai ka thokpikraba athauba makhura maton singi aroiba yatafam oiriba phogakchau ikhaida leiba kanglei paki puwariga sago naraba moirang kanglei rolda achauba phida ama kalliba lamthabungda aroiba mathau mangam pangthokpa asida baba ima anigi ayaba makhada aikhoigi su khuyek pijarage haina phongdok chari masida leibang miyamna sanuk yabiduna aikhoigi laikhidraba icha ani amadi ihau asida mamangdagi hauna ngasi phauba thawai katpikhiba athauba sing asok apan yaubagi chaina khangbiriba sing punamak asigi justice phangnaba honabagi apunba khongjang asi maning hankedanaba honabada punna thodang longminaba amadi miyamgi apamba NRC asi athuba matamda thabakta onthok piraknaba sapu asida anoba inot haminarasi haina leibak miyamda ikok nona haijari loinana cherol asida counter sign tawbiribi salam bejata debi chairperson administrative committee tronglawbi tera khongsangbi gram panchayat amadi nolokna haijariba sing oinam mangal ngamba apokpa amadi oinam ongbi phairoijam binita debi apokpi tronglawbi awang leikai moirang bisnupur